Imphal Smart City Mission gi manung channa Khwairamband Kaithel gi tongan ba mafam singda hydraulic road blocker Bollard system yauna mechanized Rotary parking system sing semgatli hiramasida Impact News ki paudam ama Prime Minister Narendra Modi na laibak pumada Smart Cities sing linkhanabagidamag 2015 gi June 15 Smart Cities Mission haudoki Manipuri konungwari pa Imphal bu hen fajaba masak topa city ohen bagi matakta hanadagi lairiba kaithel bu top kaithel ama ohen nabagidamag paikhalapa khongthang gi saruk amoina Imphal Smart City Mission gi makhada tongan project singi sengat sakat bagi tabak thorom sing paikali masigi manung sanna Khwairamband Kaithel ki tongan mafam singda hydraulic road blocker Bollard system yauna mechanized Rotary parking system sing sem sabagi tabak sing paikali masigi mathakta Khwairamband Kaithel ani gi marakta phauduna saliba thangal Kaithel dagi khoyathong takiba mall road asigi saruk singda hydraulic road blocker Bollard system sing hapagi tabaksu ahan point sathari Impact News na phangma data amasung report ki matungina asigumba hydraulic road blocker Bollard system asi tongan mafam tarukta hapnaba thorang leiri hydraulic road blocker Bollard system asi mathau tabagi matungin wangkhat hanba amadi nemtha hanba tawduna mall road asida baram sadana saka mari panba gari sing sangthok changchin tawba yahaloi dori amaromda mechanized Rotary parking system ki project mari Imphal city ki tongan mafamda sengatpa haure project mari asigi manungda ahan boina parking system asi Nagamampalda hojik senggali project mari asigi manungda project amada saka mari panma gari singi unit ahum amasung saka ani panma gari singi unit ama punna unit mari laigani Impact News na phangba report ki matungina parking asi permanent structure oide matangi matungina lauthok loksin hongdo hongjin yaba structure oigani hairi Imphal Smart City Mission ki makhada paikhaliba sakot thorangi thabak thorom sing yauna atei paikhaliba project singi hena mapung phaba paudong gidamak Impact News bu mieng tadon leibiu Impact News ki camera person chungkham Subhas amadi reporter git mitei kaloina na keke